Lakhipur online puthok saba November ki tang kuntaru leibak pokpa numit ki Khomjinba Pao tabirase. Ahanbada maruiba Pao. Amyana sinduna sonai bir tikendrojit holda ningol chako bagi thorom pangthokre. Assam के SSLC परीक्षा February की तरह मंगा तक यादुगा हायर सेकेंडरी परीक्षा ना February की तरह हुंदोई तक हाउरगनी. Lakhipur ahal marup की कुनहुमदोई सुबम बपोक थोरम खुरियोल संगले Lakhipur दा पांगथोक्रे. जिरीबाम की थौदोक अदुबु माइगे कयादगी मखाताना पेंदब फोंदोकनरगले. Manipur की इशू दा खुद थिंगजेलकनु युमरो नबा अमा ओइना नुंसी चानना लेमिनासे हाइना निंगथौ लेसे मसना जावबन फोंदोक्रे अमसुंग Meitei Football Club Jaribon Sinduna Futsal Championship 2024 Haudokre. Hauzik Mapungweba Pao Tabirasi. All Assam Manipuri Youths Association Amyana Sinduna November ki Kunmari Nongmaijing Nimita Bir Tikendrizit Hall Kasar Sonai Kalibarida Ningol Chakopagi Thorom Pangthokre. Thoromasiga Mari Lenana Jiribamda Mihatina Atokiba Lakhitraba Thawai Singi Mapamdasu Awaba Pongdokhi Loinana Manipur ki conflict asida Assam da leriba Manipuri Singi Thaudangsu Nainaki Amasung Meitei Singi culture history Amasung survival ki wari kaya su saduna Thoromadu Mapung Phana Pangthokhi Mifam asida Amya ki working president Y Bikram Sitna Mifamapu Oiduna Pangthokhi Aduga Assam ki saknairaba intellectual sing Dr. C.H. Bijando Khetrimim Kamala Huyam Nirendra Amasdi Atei ima iben social activist kaya su saruk yakhi miyoi kaya no wangang ki basing ki manungda Dr. Maimum Santi Kumar na hai ki bada amyana taliba demand Assam da Manipuri singidamak Autonomous Development Council asi nungmadi soiduna phangani haiba wapam mahangna phongdokhi amya ki chief advisor Khetrimim Kundal na hai ki Manipur da thokliba lana si law and order problem natte masida separate administration tanba political agenda yawbanina lana si matam kuina changani miya manadragadi face to bawagani haiki aduga lana sida kasar Assam ki bitei singna chapsaba thodang lominadragadi aikoi punna lubinagani haiki apun bana pangal ni haiba wakhalona mangda thamlaga miyam punna thabak kudingmak amata oina changsin minasi haiduna mifamadugi aroibada warepna ki haina JNN dagi phangba pawasina haire adumana ngasisu Manipur ke koina bagi pon thingi ba chingna langui chaliba myam se handoma si haire ga debko akoi nomai thangi mathau ta de jingdo bun tare ima idan myam se nomagi lai kromodam da ai sana lebak se kahen ligano haidna mapu da thongi biu loina na tari mo lebak ki karmo thorapon tamda thonga tho ko lawin no di yaw si song tho ga lawin no jaw se ba sarkar na khwai ki se nomai na te thang na te nomai thang ri ngasi longda nungdang hari ga paisa laga mati se second number Bukai no thokni adumo aikoi gi thamo ri thorba achumai khorau de prithvi da leiba karmo force samtana nam thamo moi masima khangadam ne koina aduna aina masigi hajaga dawse akoi lingken manasi leader siam tar leader ki man do wangang leader do akoi mayam tar thang ke damni aduga bai thabak ke tabak te dana ma mula ko kadam atom habadam ne maina akoi sunai sida su mafam sida akoi leader ma khandok si ma do mafam cha khasa si sarkar thong ne injan si akoi thabak ke tabak se ba ma adugi matam de pi se ba ma tabak ke tabak te jing se ba aina khali aikoi hingdaba jade aikoi punsindaba jade amadi amiyana taliba Manipuri ki damakta autonomous demand council ase hangdaba jade haibagi wakhalda mayam ge ashirwad puraga Assam Manipuri Youth Association bu ashirwad pibone abina khanjai aigi imamda ites moilali na haidam ne kundan leikida bajai moidang leikhi bajai adu amiyadi leigani adu amiya ki demand Manipuri ki autonomous development council ki demand di leigani amasung nongmadi soidna phangani haibase ayang na ngasik miyam ge mana haidibani ayang social worker moina politician moina chakka mafam khudingda amiyana demand tauriba autonomous Manipuri ki development council matam ko saugalli amasung mase phangana bagi dabakta Assam State School Education Board na lauba lakliba February ki tara manga ki hauduna pangthokadaba lising ani kun manga gi SSLC parikha gi routine ngarang lauthokre parikha asi February ki tara manga ki hauraga March ki tang ahum phawba chathagani practical parikha na January ki tang kunmathoi amadi kunithoi da pangthokani loinana Assam State School Education Board na lauba lakliba February ki tang 12 dagi hauduna pangthokadaba lising ani ga kun manga gi higher secondary final parikha gi routine su ngarang thokre
Parikha asina February ki 13 dagi hauraga March ki tang 13 phauba chathagani. Practical parikha na January ki tang 18 dagi February ki tang 10 phauba oigani hairi. Lakhipur ahal maruk ki kunhumdoi suba mapok thauram Korirol sangle Lakhipur da haukiba November ki kunmari da Loop ki advisor Arambam Babatomina Piral Chinkatuna Hodokre. Loop ki Thauburen Ingudam Binona Lamjingduna Laiki Drapa members in Mapam da Lay Sukatuna Ikai Kumnazaki. Loop ki working president Ingudam Kantana May Tangbal Loduna Pangtoki Batauramda Lakhipur Mohukumabu O district Oina Haukiba October ki manga da Hodokibabu Harauba Pongdok Pagalinana Lakhipur da idea Yama Thambinanaba Nehru College Poilapur da Science Stream Thambinanaba Amadi College Asida University Amagi Makhada MA MCOM Amadi MSc na chingba course hangbinaba loinana Singirbon Tolonkun Khawagat Barak Turel ki mathakta thong ama sabinabasu Assam Sarkar da taksin bahaina warep nakhi. Maladesh Assam na sinduna Laiki Drapa Sagnara Baluchingba ani Rajkumar Kamaljit Agartala Amadi Aribam Kausini Sarma gi chahi chama suba mapok kumon thauram haukiba November ki kunmari da Korirol sangle Lakhipur da Loop ki president Professor G Narahari Sarma amadi Professor Ngangom Pasanta Kumar na migpam mapoidana pangthokre thauram hawgolakpada Laiki Drapa luchingba ani gi saktam da lei sukatuna ikai khumjaki ba kalunana makoina hinglingai da Manipuri lonbo Bharat Sangbidan gi nipan suba schedule da channana ba honaramba kaya bu singtharaduna miyoi kaya na wangangki thauram da advocate Thoidingjam Dhirena Athoiba Mithunglen amasung Sama Sebab Arambam Babatombina Akhanaba Mithunglen oina wangangki Thauburen Naurem Nilmanina Taram Nokpagi warol aduga Ingudam Binodna Thakat warol piki Jiribam ki thogdok adubu maige kaya dagi makhata na penda papongtok narakle haukiba November ki 13 da Jiribam da thokiba tamthiraba thogdokta Nupi angang yauna mihathina hatok pikibagi thogdok adubu Jiri Kasar apunba sanamahi Lining Loop ki headquarter Lakhipur ki maige dagi thamoi sokna nungai ta papongdorakle Loop asigi luching puren kangabam biren mangang na thokpa cherol amada Mihat thogdok aduda chenaba miyoi sing ain gi oiba matik chaba ahakpa cherak pigadabani haina phongdorakle Jiribam da thokiba thodokta nupi angang yauna biathina hatkibagi thodok adubu thamoi sokna nungai daba phongdok laduna ngarang awang jaribonda Nityanandapur PH dagi hauraga Ketrikul Durgamando phauba mairagi khongset ama chatkre khongset asida Nityanandapur Gaw Panchayat ki president oiramba Sinam Topon Kumar Hauzik Anchalik Panchayat ki member oiriba Thangjam Dilip yauna khungang nipani nupi angang singna saruk yaduna mairagi khongset adu chatkhi haina Konsam Robindro na khangalakli মণিপুরের এই হত্যাযোগ্য লীলা আমরা কখনো বরদাস্ত করব না Manipur da thokliba irang asigi matangda Mizoram gi Rajya Sabha gi MP Bhanlal Benana phongdoki ba wafamda Manipur gi Rajya Sabha gi MP Ningthau Leisemba Sana Jawbana Manipur gi issue da khud thingjelakanu yumlona ba ama oina nungsi chanana leminasi haina mahaki social media da thagalakpa warolama da phongdokre panbayai Manipur da thokliba irang asigi matangda irang ase loisanana ba Manipur da president rule thamduna kuki jo singi oiba tongan ba administrative ama thamgadabani haina Mizoram gi MP Bhanlal Benana phongdokibani Meitei Football Club Jaribona Sinduna Leho Pokpi Khas Ground da Nimit Nini gi oiba Futsal Championship 2024 hodokre Championship asida Barak Tampak ki matongan mapam singdagi lakiba sanaroi singna saruk jaki hodokpagi thoromda futsal gi coach Konsam Robindrana athoiba mithunglen oiki hodokpagi match atugi match referee oina Amjad Hussain Chowdhury aduga loinana Ngangom Anandi Thingom Jeken amadi Longjam Ratan oibiki haina Meitei Football Club Jaribon ki paikei tagi Nambram Anukul na khangalakli Khangan jabama Lakhipur West Bazar gi PHC manakta leiriba Healthcare Pharmacy da
Makal maka ana layeng gidamak maming lairaba Dr. ke ana layeng gadori. Arthritis, paralysis, diabetes, prostate ki problem, kidney da nung leiba amadi liver chauthokpana chingba gidamakta Dr. N. Ranjit Singh MBBS DMB DSC na sagolsen khudingi nungthil gi pung amadagina numidang wairam pung taruk phawba layeng gadori. Aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa khudingi nungthil gi pung ani dagi numidang wairam pung taruk phawba layeng gadori. Adom gi khudong chaba matungina mobile number 9612167161 number asida mangjongna na booking tobina naba Lakhipur West Bazar gi PAC manakta leiriba healthcare pharmacy gi magi dagi khangalakli. Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuro Massage Acupuncture, Acupressure, Sirodhara Massage na chingba, Chaukatlaba Mahusa gi layeng patap singasina, Diabetes, Kidney amadi, Liver gi anaba, Paralysis, Sciatica, Spondylitis, Khwang naba, Khu naba, Nerve gi anaba, Blood Pressure, Heart Disease, Brain Stroke, Nupi gi laina amasung Nupa gi hakchang thong gi laina, loinana hakchang sikpa saba amadi, Joint Pain, layeng jari. Masita sunatana mipum khuding makna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin birago Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar 1 dani advance booking gi damak mobile number 9395732456 number asida call tawbirak namaning singjari. বাচ্চারা হ্যান্ডিক্যাপ আর এনার্জি হিলিং সেন্টারে আগে তো তাই সব তুলতে পারছে না হাতত ব্যথা আসলো এখন তোরা বাঁকা তার গেছে পাউটাও পাততে পারে আগে পাউটা ভাড়া থাকতো পাউটা ভালো করে ফালায় হাতটাও একদম বুট করে রাখতো এটা এখন এমনি এটা করতে পারে। হ্যাঁ, আমার নাম প্রদীপ কুমার সিনহা। আমি গোলজুড়ি থেকে আইসি স্যারের কাছে ট্রিটমেন্ট করার জন্য। আমার ব্যাক পেন ছিল, আমি অনেক জায়গায় দেখাইছি, ট্রিটমেন্ট করাইছি, মেডিসিন দেখাইছি, কোনো সাকসেস হয়েছি না। স্যারের কাছে আয়া আমি 20-21 দিনের ভিতরে আমি সাকসেস হয়ে ঠিক মতো আমি জায়গায় যাই আমার বাড়ি। Aroibada maruoipa pau amukhanna Amyana sinduna Sonai Bir Tikendrajit Holda Ningol Chakobagi thorom pangthokre. Assam ge SSLC parikha February ki 15 dagi aduga higher secondary parikha na February ki 19 dagi hauragani. Lakhipur ahal marupi kunhumdoi subom bapok thorom khuriol sanglen Lakhipur da pangthokre. Jiribam ki thodok adubu maigei kaya dagi makhata na pendaba phongdokna ragli. Manipur gi issue da khut thingjelakanu yumro naba ama oina nungsi chanana leimina se haina ningthau leise masana jawbona phongdokre amasung Meitei Football Club Jaribon na sinduna Futsal Championship 2024 haudokre. Lakhipur online YouTube channel gi pau sandok chaba ngasigi oinadi matang asidaloi jare.